Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglawbirasi Gi Singarei manga suba tangka Burel tumina magi leikol macha amada famduna makuta khorzai paiduna karigumba kharasu iri nokfet kasu tawri potni manakta famduna leiriba achanbe ibungo sakhendusu taplap hairei Sana ibungo Manao ibungo do handak maraksi mapanda toina chatli haina imasi bema do yamna waba mali nahan nongmasu maza ibungo halga ngangnaduna changkiba uzahawi nahan makaisida leirakpa nattabanina masu khara chathokcharinida aisu magi matawduda thinglubadu pamdre asigumba matamsida khara ngaujahosanu adu khakna mangaw thiba haina tana yadaba angangdi natteda aina munna khangi ado nahak aina sinakiba thabak kamdawre thabak tugidi aina phanaba sinjari adubu sana ibungo hayo mayamna sum hainaba ma aina tajare karino mayamna hainaribado hayo ngasidagi chahi kunmukki mamangi wari ni haina tami pabung halhoina kanglai pak asida haina humna palingai matamda khara haitharaga leiba athapa khungang amada imung tumna hatki haina tajai aihaksu madugi matangdo khara khajekti tajaki adubu thoini hena di khanjiludabani Burel mathaudu chapleplaga nangna haininglibase thokliba thaudoksiga mari leinei sira madumaksu haiba ngamjadi chingnabudugi wani sana ibungo imungdugi miyoi pumbadi karigidamak hatliba kari mara leibagino madugi chapchabadi aisu khangjadre adubu larik amagi maramdagini hainadi tajai kari larik amagini haiba karamba larikpu oirigaba sana ibungo thaudok adu chahi kuiraba oibana maduga mari leinarangbani haibadi khajik thajaba wali asuk kuibase karisu tawdraga handak marak takhak asigumba mi hat thoklibase atopa tonganba maram oirambasu ye amabu oire thaudoktugi likhundi phangnaba thidaba yadi maduda chenaba mipum khudima amatta khakta khudingmak magi phampham thokpa dandi eduri soidana pigani mase aigi lengdraba wasakni Ningthem Kaurakliba khonjel aduda nupa anidu sat yengthorai miranda tagup pangliba mitsna aniduna yengduna leirami Burel nupa duda thokro haigum mit yengduna ingit tawrai nupa dusu gyan taraduna hogatuna thokre Burel nupi duda nokfit tawna apambi leima kakhalau phamsi Miranda su kakhalakduna thariba famnaba duda famtharai Burel nupi duda munna yenglaga kari leire thajada aigi nakta lakpadi Miranda wadi nganglakte makutta paisiliba chithidu mangda thamlai Burel su ngaklap tawna sidi karigino chingdagi apaina tharakpa chepawne kaidoraba kari hairaklino sida iriba mayekse aidi paba thokti hanasu haizakibaduni aidi iba paba thokchadi aduna sida iriba hairakliba wahaisinga se ai kari harino amatta khangde nahan makhaidi chepaw lakpada dum padabra nahan makhaidi yambung chawna dum pabibani adubu ngasidi yambung chawsu leiramdri ai magi manakta su chatlurabani leiti chathoki haibeduda ningthemgi naktoina laklibani hairibadu chingkhaini haiba khangi Burel nokfet tawna aibuna inthokpa kari haibanu ningthem kaisu nateda yambung chawdi ngasai ayuk ngana thokrabani thenglakpasu mayai phare nangise aibu oina pabiyu haiba natro Miranda haibagum munna yengduna makoktu nomlai Burel sumangda thamliba chepaw adu laukhatuna tapna hangdoi iramliba mayek sing adu haifit yenglaga nupiduda taplap hairai ai paraklagi munna taroko pabiro
ꯄꯨꯔꯦꯜ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯞꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯑꯄꯩꯒꯤ ꯂꯨꯡꯁꯤ, ꯅꯍꯥꯛꯄꯨ ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯇꯤ ꯅꯣꯡꯃꯇ ꯈꯨꯜꯁꯤꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯔꯛꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ꯫ ꯑꯄꯩ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯎꯅꯤꯡꯏ꯫ ꯈꯨꯟꯒꯤ ꯅꯇꯥꯔꯣꯏꯁꯤꯡꯕꯨ ꯎꯔꯒ ꯑꯄꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯑꯄꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯦꯄꯥꯎ ꯄꯤꯔꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ, ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯄꯩꯅ ꯅꯍꯥꯛꯀꯤꯗꯃꯛ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯉꯝꯖꯕ ꯈꯨꯗꯣꯜ ꯑꯃꯗꯤ ꯇꯝꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ꯫ ꯑꯄꯩꯒ ꯀꯦꯕꯤꯒꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯂꯨꯡꯁꯤ꯫ ꯄꯨꯔꯦꯜ ꯆꯦꯄꯥꯎꯗꯨ ꯇꯞꯅ ꯊꯨꯞꯆꯤꯜꯂꯤ꯫ ꯃꯤꯔꯟꯗꯥꯗꯤ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯄꯨꯔꯦꯜ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯤꯗꯤ ꯀꯝꯗꯧꯕ? ꯅꯪꯕꯨ ꯆꯦꯄꯥꯎꯁꯦ ꯍꯟꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯃꯨꯛ ꯏꯈꯤꯒꯦꯔꯥ? ꯅꯪꯅ ꯏꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯒꯦ꯫ ꯌꯥꯔꯅꯤ ꯅꯤꯡꯊꯦꯝ, ꯑꯩ ꯆꯦꯄꯥꯎ ꯑꯃꯨꯛ ꯍꯟꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯤ ꯀꯝꯗꯧꯕ? ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯑꯩ ꯆꯠꯂꯣꯏꯗ, ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯆꯠꯅꯤꯡꯗꯕꯒꯤ ꯃꯔꯝ? ꯑꯄꯩꯕꯨ ꯎꯔꯒ ꯑꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯜ ꯂꯩꯔꯨꯕ ꯀꯧꯕꯅ ꯑꯄꯩꯒꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯄꯩꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯃꯌꯥꯝꯗ ꯑꯩꯒꯤ ꯄꯤꯅꯕ ꯄꯥꯎꯈꯨꯝꯁꯨ ꯂꯩꯇꯦ꯫ ꯑꯄꯩ ꯈꯨꯂꯥꯛꯄꯤꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯃꯨ꯫ ꯑꯗꯨꯒ ꯅꯪꯅ ꯀꯤꯔꯤꯕꯁꯦ ꯀꯔꯤꯗꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯔꯝ ꯌꯥꯝꯈ꯭ꯔꯦ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯈꯨꯟꯗ ꯆꯠꯅꯤꯡꯗ꯭ꯔꯤꯕ, ꯑꯄꯩ ꯑꯃꯗꯤ ꯀꯦꯕꯤꯒ ꯊꯦꯡꯅꯕ ꯄꯥꯝꯗ꯭ꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯈꯣꯏꯕꯨ ꯋꯥꯔꯧꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯄꯥꯈꯠꯄꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯥꯛꯀꯧꯕꯁꯤꯗꯤ ꯅꯪ ꯆꯠꯂꯨ꯫ ꯅꯪꯕꯨ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ, ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ? ꯐꯥꯎꯏ, ꯀꯔꯤꯒꯤ ꯐꯥꯎꯗꯅꯤ? ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯤꯡꯊꯦꯝ, ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯄꯥꯝꯕꯤ ꯂꯩꯃ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯦꯝ꯫ ꯃꯪꯂꯥꯛꯅꯒꯅꯤ ꯀꯤꯕꯅ ꯃꯪꯂꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯑꯁꯤꯗꯤ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯍꯔꯥꯎꯕ ꯍꯥꯏꯕ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯗ ꯑꯩꯅ ꯊꯋꯥꯏꯅ ꯇꯥꯖꯅ ꯅꯣꯛꯈꯤꯕ ಮಿನೋꯛꯇꯨꯗꯤ ꯀꯨꯏꯔꯦ ꯃꯥꯡꯈꯤꯕ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯛꯂꯕꯁꯨ ꯅꯣꯛꯅꯤꯡꯗ, ꯍꯔꯥꯎꯔꯕꯁꯨ ꯃꯄꯨꯡ ꯐꯥꯗ, ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯈ꯭ꯔꯅꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯄꯨꯔꯦꯜꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯃꯤꯔꯟꯗ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯗꯨꯗ ꯌꯦꯡꯂꯒ, ꯆꯥꯁꯦ ꯑꯩ ꯍꯩꯖꯔꯝꯂꯒꯦ꯫ ꯌꯥꯔꯅꯤꯗ꯫ ꯑꯩꯒꯤ ꯏꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯁꯤ ꯐꯥꯎꯕꯗꯤ ꯅꯤꯡꯊꯦꯝꯒꯤꯗꯃꯛꯇ ꯁꯦꯝꯖꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯍꯩꯕꯤꯔꯛꯏ꯫ ꯆꯥꯗꯨ ꯍꯩꯅ ꯍꯩꯅ ꯃꯤꯔꯟꯗ ꯅꯨꯄꯥ ꯃꯥꯅ ꯏꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ಮಿꯠꯌꯦꯡ ꯑꯗꯨ ꯊꯝꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ಮಿꯠꯌꯦꯡ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯔꯝꯂꯤꯕ ꯂꯃꯥꯏ ꯑꯗꯨ ꯐꯠ ꯈꯨꯝꯖꯤꯟꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯟꯗ ꯃꯊꯧꯗꯨ ꯂꯣꯏꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯗꯤ ꯄꯥꯕ ꯊꯣꯛꯇꯤꯌꯦ ꯅꯤꯡꯊꯦꯝ, ꯏꯁꯝ ꯁꯝꯅ ꯃꯤꯇꯥꯡꯕꯤꯒꯨꯝꯕꯅꯤꯗ꯫ ꯑꯩꯅ ꯏꯕ ꯄꯥꯕ ꯊꯣꯛꯂꯝꯂꯒꯕꯨ ꯅꯤꯡꯊꯦꯝ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯑꯄꯩꯅ ꯊꯥꯔꯛꯂꯤꯕ ꯆꯦꯄꯥꯎ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯕꯨ ꯂꯥꯛꯂꯝꯒꯗ꯭ꯔꯅꯦ? ꯄꯨꯔꯦꯜ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯥꯁꯨ ꯈꯪꯍꯧꯗ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯨꯏ꯫ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯪ ꯆꯠꯅꯕ ꯇꯧ꯫ ꯀꯨꯏꯔꯦ ꯅꯪꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯊꯣꯛꯈꯤꯗꯕ꯫ ꯑꯩ ꯅꯪꯕꯨ ꯊꯤꯜꯍꯟꯒꯦ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯕꯣꯛ ꯈꯨꯂꯥꯛꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯤꯔꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯄꯨꯔꯦꯜ ꯆꯞ ꯂꯦꯞꯇꯨꯅ ꯈꯪꯉꯥꯏ ꯍꯩꯔꯛꯏ꯫ ꯃꯤꯔꯟꯗꯥ,
ꯆꯠꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯀꯔꯤ ꯋꯥꯠꯂꯕꯒꯦ? ꯁꯤ ꯄꯨꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯆꯦꯄꯥꯎꯗꯨ ꯄꯤꯔꯛꯏ꯫ ꯃꯤꯔꯟꯗꯥꯁꯨ ꯂꯧꯁꯤꯟꯗꯨꯅ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯄꯨꯔꯦꯜꯁꯨ ꯍꯥꯏꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯃꯤꯔꯟꯗꯥ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯉꯝ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯊꯣꯛꯈ꯭ꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯧꯉꯝ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯄꯨꯔꯦꯜꯁꯨ ꯁꯨꯛꯂꯞ ꯇꯧꯅ ꯁꯒꯣꯜꯁꯦꯟꯅꯤ꯫ ꯀꯩꯗꯧꯔꯦ? ꯅꯨꯃꯤꯠ ꯐꯥꯎꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯣ ꯅꯪꯅ? ꯀꯔꯝ ꯇꯧꯅꯤ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯨꯝ ꯐꯝꯊꯗꯨꯅ ꯃꯥꯅ ꯏꯔꯝꯂꯤꯕꯗꯣ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯌꯦꯡꯏ꯫ ꯊꯧꯉꯝꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯁꯠ ꯐꯝꯊꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕꯗꯨ ꯑꯄꯥꯝꯕꯤ ꯂꯩꯃ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤ꯫ ꯃꯥꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯩꯗꯧꯕ ꯂꯥꯛꯂꯝꯃꯤꯕ? ꯄꯨꯔꯦꯜ ꯊꯧꯁꯥꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯆꯠꯅ ꯀꯥꯡꯂꯣꯟꯒ ꯁꯦꯝꯈꯤꯕ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯁꯦꯝꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯊꯥꯏꯅ ꯑꯩꯒ꯭ꯌꯥ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯗ ꯁꯦꯝꯈꯤ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯊꯧꯉꯝ ꯄꯩꯔꯞ ꯇꯧꯅ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯀꯪꯈ꯭ꯔꯦꯗꯀꯣ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯦ ꯑꯩ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤ ꯐꯨꯒꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯗꯟꯗꯤ ꯄꯤꯕ ꯉꯝꯃꯤꯗ ꯃꯔꯨꯞ ꯏꯕꯨꯡꯉꯣ꯫ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯜꯂꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯅꯥꯏꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯑꯩ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯅꯥꯏꯕꯨ ꯗꯟꯗꯤ ꯄꯤꯌꯦ ꯈꯟꯕꯤꯒꯅꯨ꯫ ꯄꯨꯔꯦꯜ ꯅꯨꯄꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯧꯉꯝ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯔꯒ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯒ ꯃꯥꯟꯕ꯭ꯔꯥ? ꯁꯨꯛꯍꯥꯏ ꯍꯥꯏꯕꯤꯔꯣꯍꯦ꯫ ꯅꯪꯅ ꯗꯟꯗꯤ ꯄꯤꯒꯦꯁꯨ ꯄꯤꯖꯧ ꯑꯩ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯁꯨ ꯊꯧꯉꯝꯒꯤ ꯃꯇꯧꯗꯨꯗ ꯃꯀꯣꯛꯀꯗꯨ ꯐꯠ ꯍꯥꯏꯔꯒ ꯃꯊꯧꯗꯨ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯉꯝ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯑꯩ ꯊꯛꯑꯒꯦꯍꯦ ꯅꯪ ꯊꯛꯑꯣꯏꯗꯣꯏ ꯑꯣꯏꯔꯗꯤ꯫ ꯄꯨꯔꯦꯜꯁꯨ ꯏꯌꯦꯡ ꯌꯦꯡꯗ ꯊꯧꯉꯝꯗꯨ ꯆꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯀꯦ ꯇꯧꯏ꯫ ꯄꯨꯔꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯥꯗꯨ ꯐꯠ ꯃꯨꯜꯂꯤ꯫ ꯊꯧꯉꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯁꯤ ꯑꯩ ꯊꯛꯑꯒꯦ ꯅꯪ ꯑꯃ ꯍꯩꯔꯒ ꯑꯣꯏꯅ ꯊꯛꯑꯣ꯫ ꯑꯗꯨꯕꯨ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ꯫ ꯃꯆꯤꯟꯗ ꯑꯃꯨꯛ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯁꯤ ꯃꯤꯁꯦ ꯆꯥ ꯐꯥꯎꯕ ꯍꯦꯛꯂꯛꯏ꯫ ꯑꯂꯤꯛꯄ ꯅꯤꯡꯊꯧꯅꯤꯗ꯫ ꯑꯩ ꯇꯥꯏꯀꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯇꯥꯒꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯐꯝꯂꯤ꯫ ꯆꯤꯡꯈꯩ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯦꯜꯒꯤ ꯄꯥꯠ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯌꯦꯡꯂꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯂꯥꯞꯅ ꯍꯤ ꯍꯣꯜꯂꯤꯕ ꯍꯤꯍꯣꯟꯕ ꯑꯗꯨꯗ ꯏꯂꯪ ꯂꯪꯕ ꯂꯥꯏꯖ ꯏꯄꯥꯛꯇ ꯇꯥꯔꯤꯕ ꯑꯇꯤꯌꯥꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯍꯧꯔꯤꯕ ꯃꯈꯜ ꯃꯆꯨꯒꯤ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡꯗꯨꯁꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯂꯥꯞꯇꯛꯅ ꯍꯤ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯛꯏ꯫ ꯃꯀꯣꯛꯇ ꯐꯤ ꯌꯦꯠꯁꯤꯟꯗꯨꯅ ꯐꯅꯦꯛꯇꯨ ꯈꯖꯤꯛ ꯀꯧꯔꯞ ꯁꯦꯠꯇꯨꯅ ꯍꯤ ꯍꯣꯜꯂꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯥꯔꯒ ꯃꯥꯁꯨ ꯍꯤꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯦꯞꯂꯒ ꯌꯥꯝꯕꯨꯡꯆꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯂꯦꯞꯄ? ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯔꯗꯣ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯍꯣꯟꯗꯣꯛꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯍꯧꯔꯣꯏꯗꯒꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯆꯤꯡꯈꯩ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯁꯠ ꯍꯦꯛꯇ ꯐꯝꯊꯈꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝꯕꯨꯡꯆꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯍꯧꯒꯠꯂꯛꯑꯣꯁꯦ ꯐꯤꯖꯣꯜꯒꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫
napi maraktuda ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯎꯔꯒ ꯀꯩꯅꯦ ꯈꯟꯈꯤꯗꯧꯔꯤꯒꯦ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨꯕ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ ꯈꯟꯅꯤꯡ ꯈꯟꯖꯁꯅꯨ ꯅꯥꯄꯤ ꯃꯔꯛꯇ ꯐꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯁꯨ ꯂꯦꯞꯇꯨꯅ ꯑꯩꯕꯨ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯅꯪꯁꯨ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯝꯊꯍꯜꯂꯤ ꯄꯤꯌꯥꯏꯅꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯑꯁ ꯀꯩꯅꯣ ꯌꯥꯝꯕꯨꯡꯆꯣ ꯉꯥꯎꯔꯕꯣ ꯈꯨꯗꯥꯡꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯗꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯈꯣꯡꯕꯨꯔꯣꯏ ꯃꯌꯥꯝꯁꯤꯅ ꯀꯩꯅꯤ ꯈꯟꯈꯤꯗꯧꯔꯤꯒꯦ ꯀꯩꯁꯨ ꯈꯜꯂꯣꯏ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯔꯨꯅꯨ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯔꯤꯁꯤꯅꯤ ꯅꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯟꯖꯩ ꯑꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯍꯣ ꯅꯈꯣꯏꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯅꯈꯣꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯤꯠꯌꯦꯡ ꯆꯣꯏꯕ ꯑꯗꯒꯤ ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯕꯒꯤ ꯅꯣꯛꯂꯒ ꯇꯥꯕꯤꯔꯕꯅꯤ ꯑꯇꯩ ꯃꯤꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩꯁꯨ ꯌꯥꯝꯕꯨꯡꯆꯣ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯁꯦ ꯀꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯥꯝꯕꯨꯡꯆꯧꯗꯤ ꯀꯤꯕꯤꯗꯦ ꯑꯗꯣ ꯌꯥꯝꯕꯨꯡꯆꯣ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩꯗꯤ ꯌꯥꯝꯕꯨꯡꯆꯧꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯌꯥꯝꯕꯨꯡꯆꯧ ꯍꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯌꯥꯝꯕꯨꯡꯆꯧꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯑꯍꯦꯟꯕꯤ ꯄꯥꯝꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯅꯨꯡꯁꯤꯕꯗꯕꯨ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯈꯥꯏꯗꯣꯛꯄ꯭ꯔꯣ ꯊꯃꯣꯏ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅꯕ ꯑꯃꯅ ꯑꯃꯕꯨ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯁꯤꯅꯕꯗꯨ ꯅꯠꯇ꯭ꯔꯕ꯭ꯔꯅꯦ ꯃꯔꯨꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯏꯕꯦꯟ ꯂꯩꯃꯕꯨꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯌꯥꯏ ꯅꯪ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯁꯨ ꯂꯦꯞꯈꯤꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅꯤ ꯅꯪꯅꯁꯨ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗ ꯂꯦꯞꯄꯤꯌꯨ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯣ ꯄꯨꯟꯅ ꯏꯈꯨꯠ ꯑꯅꯤꯁꯦ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯄꯥꯕꯨꯡ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯕꯣꯛꯁꯨ ꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯅꯪ ꯆꯤꯡꯅꯒꯅꯨ ꯅꯪꯅ ꯈꯖꯤꯛ ꯆꯤꯡꯅꯕ ꯐꯥꯎꯈꯤꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯕꯨꯡꯆꯧ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯄꯗꯣ ꯅꯐꯝꯗ ꯇꯝꯖꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯂꯧꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯍꯤꯁꯤꯗ ꯉꯥ ꯐꯥꯔꯨꯔꯤꯔꯣ ꯅꯠꯇꯦꯗ ꯉꯁꯤꯗꯤ ꯉꯥ ꯐꯥꯗ꯭ꯔꯦ ꯑꯌꯥ ꯌꯥꯝꯕꯨꯡꯆꯣ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯀꯧꯔꯝꯃꯤ ꯌꯥꯝꯕꯨꯡꯆꯣ ꯁꯤꯗ ꯐꯝꯂꯝꯃꯣ ꯑꯩ ꯂꯧꯔꯛꯀꯦ ꯍꯩꯃ ꯀꯔꯤ ꯑꯃꯨꯛ ꯀꯥꯎꯔꯝꯂꯒꯦ ꯄꯤꯌꯥꯏꯅꯨ ꯆꯦꯟꯆꯠ ꯇꯧꯅ ꯍꯤ ꯊꯥꯐꯝ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯍꯤꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯃꯥꯅ ꯍꯦꯛꯂꯛꯈꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯨꯔꯛꯏ ꯆꯤꯡꯈꯩ ꯂꯦꯞꯇꯨꯅ ꯂꯩ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯊꯝꯕꯥꯜꯗꯨ ꯄꯤꯔꯛꯏ ꯁꯦ ꯌꯥꯝꯕꯨꯡꯆꯧꯒꯤꯅꯤ ꯑꯩꯅ ꯐꯖꯃꯟꯕꯒꯤ ꯍꯦꯛꯂꯛꯏꯅꯤ ꯃꯇꯝ ꯅꯠꯇꯕꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯠꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯂꯧꯁꯤꯜꯂꯒ ꯑꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯊꯝꯂꯨꯒꯦ ꯐꯖꯅ ꯑꯩꯅꯤ ꯈꯜꯂꯒ ꯊꯝꯃꯣ ꯑꯗꯣ ꯍꯜꯂꯨ ꯂꯥꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯈꯤꯗꯣꯔꯦ ꯑꯩꯁꯨ ꯏꯃꯥꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯒꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯅꯨꯄꯥ ꯃꯥꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ ꯌꯥꯝꯕꯨꯡꯆꯣ ꯆꯤꯡꯈꯩꯁꯨ ꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯁꯥꯝꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤ ꯑꯍꯤꯡ ꯑꯊꯦꯡꯕꯅꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯀꯨꯟꯖꯣ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯌꯥꯝꯕꯨꯡ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯟꯅꯗꯤ ꯁꯦꯟꯅꯔꯤ ꯀꯨꯟꯖꯣ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯦ ꯆꯃꯝꯅꯔꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯁꯤꯅꯅꯤ ꯑꯩꯁꯨ ꯂꯩꯇꯥꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯆꯤꯡꯅꯕ ꯀꯅꯥ ꯂꯩ ꯂꯩꯈꯤꯗꯕ ꯃꯈꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯅꯥ ꯂꯩ ꯍꯥꯏꯗꯅ ꯅꯪꯕꯨ ꯄꯥꯎꯒ ꯐꯪꯕ꯭ꯔꯥ
ꯃꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯂꯩꯈꯤꯗꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ, ꯀꯩꯗꯧꯔꯦ? ꯑꯇꯣꯞꯄ ꯀꯔꯤꯗꯤ ꯍꯥꯏꯔꯛꯏ? ꯍꯟꯗꯛꯇ ꯂꯩꯈꯤꯗꯕ ꯈꯥꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯕꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯏꯈꯦꯡꯅ ꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯇꯥꯛꯄꯗ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗ꯭ꯔ ꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯁꯦ. ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ. ꯅꯨꯄꯤ ꯃꯍꯥꯛꯅ ꯀꯌꯥꯝ ꯃꯊꯧꯅꯥ ꯂꯩꯗꯅ ꯃꯤꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯍꯥꯠꯂꯤꯕ. ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯍꯣꯏ ꯌꯥꯝꯕꯨꯡ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯇꯣꯞꯄ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ. ꯂꯣꯌꯥ ꯂꯥꯛꯄ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯑꯁꯨꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯏꯈꯦꯡꯅ ꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥꯗ ꯄꯤꯖꯕ ꯃꯤꯡꯊꯣꯜ. ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯃꯇꯣꯝꯇ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯐꯦꯠ ꯇꯧꯈꯤ. ꯄꯨꯔꯦꯜ ꯔꯥꯁꯦꯁꯣꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ. ꯅꯤꯡꯊꯦꯝ, ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯅꯪꯕꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ? ꯁꯤꯗꯒ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗꯤ? ꯍꯟꯗꯛꯁꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒ꯭ꯌꯥꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯖꯍꯧꯗ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ. ꯊꯧꯗꯣꯛꯇꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ. ꯐꯒꯅꯤ ꯑꯩꯒ꯭ꯌꯥꯕꯣꯛ, ꯄꯣꯊꯥꯕꯤꯍꯧꯔꯣ. ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯔꯥꯁꯦꯁꯣꯔꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ. ꯄꯨꯔꯦꯜꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗꯒꯤ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯃꯥꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯛꯏ. ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ ꯆꯞ ꯂꯦꯞꯇꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯈꯤ. ꯇꯞꯂꯞ ꯁꯣꯟꯈꯤ. ꯅꯪꯅ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯅꯤ? ꯑꯩꯅ ꯅꯪꯕꯨ ꯐꯥꯒꯅꯤ. ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯅꯥꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯄꯒꯦ? ꯅꯪꯕꯨꯁꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯅꯪꯅ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯂꯕꯁꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯄꯨꯔꯦꯜꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ ꯁꯥꯔꯤ. ꯃꯇꯝ ꯉꯥꯏꯌꯨ. ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯂꯕꯁꯨ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯥꯟꯖꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ. ꯀꯌꯥꯝ ꯀꯨꯏꯅ ꯏꯐꯝꯗꯒꯤ ꯀꯦꯀꯨ ꯂꯣꯠꯀꯗꯧꯔꯤ? ꯂꯣꯠꯂꯨ. ꯑꯩꯁꯨ ꯅꯪꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ. ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯦꯀꯨ ꯐꯣꯡꯒꯅꯤ. ꯋꯥꯍꯩꯗꯨ ꯁꯣꯟꯅ ꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯇꯔꯨ ꯇꯔꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ.